ꯃꯤꯅ ꯍꯥꯏꯅꯕꯗꯨꯕꯨ ꯆꯨꯝꯕ ꯖꯥꯠꯂꯅꯦ? ꯍꯣꯏꯗ, ꯉꯁꯤꯗꯤ ꯍꯦꯛꯇ ꯌꯦꯡꯂꯨꯔꯒꯦ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯍꯤ ꯑꯁꯦ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡ ꯌꯧꯕ ꯐꯥꯎꯕ ꯍꯣꯟꯖꯤꯟꯗꯨꯅ ꯌꯦꯡꯂꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯍꯤ ꯑꯗꯨ ꯇꯨꯔꯦꯜꯒꯤ ꯃꯅꯨꯡ ꯇꯝꯅ ꯍꯣꯟꯖꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯍꯣꯟꯖꯤꯜꯂꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯈꯪꯍꯧꯗꯅ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥꯗꯣ ꯑꯉꯛꯄ ꯑꯃꯗꯤ ꯍꯔꯥꯎꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯣ, ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯣ ꯆꯨꯝꯂꯦꯗꯅ꯫ ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯄꯩꯁꯥ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ꯫ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕꯅꯣ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯦ ꯈꯨꯟꯅꯕ ꯇꯧꯔꯒꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯈꯨꯟꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯍꯥꯏ, ꯍꯤꯍꯣꯟꯕ ꯅꯨꯄꯥ, ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯉꯁꯤꯗꯒꯤꯗꯤ ꯅꯪꯒꯤ ꯂꯣꯏꯅ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯃꯗꯨꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯅꯤꯡꯊꯤꯅ ꯈꯨꯜꯂꯨ, ꯑꯗꯨꯒ ꯈꯔꯒ ꯃꯅꯨꯡꯗ ꯊꯧꯖꯤꯜꯂꯛꯈꯣ꯫ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃꯁꯨ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯄꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯁꯛꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯕꯗ ꯍꯤ ꯍꯣꯟꯕ ꯅꯨꯄꯥ ꯑꯗꯣ ꯌꯥꯝꯅ ꯀꯤꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯀꯤꯔꯁꯨ ꯀꯤꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯈꯨꯟꯅꯕ ꯍꯣꯠꯅꯔꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯨꯟꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯑꯣꯏꯕ, ꯅꯈꯣꯏꯁꯤ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗ꯫ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯅꯠꯇꯕꯗ ꯑꯔꯦꯝꯕꯗ ꯃꯥꯡꯂꯤꯗꯣ꯫ ꯅꯪꯗ ꯅꯠꯇꯦ, ꯅꯈꯣꯏꯒꯨꯝꯕ ꯀꯌꯥ ꯑꯩꯅ ꯊꯋꯥꯏ ꯂꯧꯈꯤꯒꯗꯣꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏ 4-5 ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯇ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯈꯨꯜ ꯑꯗꯨꯒꯤ ꯅꯍꯥ ꯑꯃꯅꯁꯨ ꯍꯥꯏꯅꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯀꯌꯥꯝ ꯌꯥꯝ ꯆꯨꯝꯕꯖꯥꯠꯅꯣ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯁꯨ ꯍꯤ ꯑꯃ ꯍꯣꯟꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯛꯂꯝꯃꯤ꯫ ꯀꯌꯥ ꯌꯥꯝꯅ ꯋꯥꯠꯂꯤꯕꯖꯥꯠꯅꯣꯅꯦ? ꯈꯔꯒ ꯊꯧꯖꯤꯟꯈꯤꯕꯅ ꯐꯗꯣꯏꯖꯥꯠꯂꯥ? ꯍꯣꯏꯗ, ꯈꯔꯒ ꯊꯧꯖꯤꯜꯂꯒ ꯌꯦꯡꯂꯒꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯧꯖꯤꯜꯂꯛꯄꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯑꯉꯛꯄ ꯄꯣꯛꯂꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯁꯅꯥꯁꯤꯡ ꯑꯗꯣ ꯈꯨꯟꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯃꯛ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯑꯃꯃꯝ ꯊꯤꯕ ꯐꯪꯂꯛꯇꯕ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯣ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯋꯥꯔꯦꯞ ꯀꯌꯥ ꯑꯃ ꯂꯧꯈ꯭ꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯈꯟꯅꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯖꯔꯛꯂꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛꯇ ꯇꯥꯃꯤꯟꯅꯈꯤꯁꯤ꯫ ꯑꯩꯈꯣꯏ ꯅꯣꯡꯃꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤ ꯃꯤ ꯁꯨꯝ ꯃꯥꯡꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯃꯁꯥ ꯃꯇꯣꯝꯇ ꯇꯨꯔꯦꯜ ꯑꯁꯤꯗ ꯆꯠꯄ ꯑꯊꯤꯡꯕ ꯑꯣꯏꯅ ꯊꯝꯂꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯉꯥ ꯐꯥꯕꯅꯆꯤꯡꯕ ꯇꯧꯅꯤꯡꯂꯕꯁꯨ ꯏꯁꯥ ꯏꯊꯟꯇ ꯆꯠꯄꯤꯒꯅꯨ꯫ ꯃꯤ 2-3 ꯂꯣꯏꯅꯔꯒ ꯑꯗꯨꯃꯛ ꯆꯠꯄꯤꯌꯨ꯫ ꯑꯗꯨꯒ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡ ꯇꯝꯅꯗꯤ ꯆꯪꯕꯤꯗꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯣꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯔꯦꯞ ꯂꯧꯔꯁꯤ꯫ ꯃꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯌꯥꯗꯗꯨꯅ ꯃꯈꯣꯏꯅ ꯆꯪꯖꯔꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗꯁꯨ ꯑꯩꯈꯣꯏꯅ ꯁꯔꯨꯛ ꯌꯥꯖꯔꯣꯏ꯫ ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤ ꯂꯧꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯈꯨꯟꯖꯥꯁꯤꯡ ꯑꯃꯠꯇꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯀꯨꯝꯂꯛꯈꯤꯗ꯭ꯔꯦ, ꯆꯠꯈꯤꯗ꯭ꯔꯦ꯫ ꯁꯣꯝꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯗꯤ ꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯨ ꯂꯪꯂꯥ ꯂꯪꯖꯤꯟ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯊꯤꯒꯠꯅꯤꯡꯂꯝꯃꯤ꯫ ꯑꯩ ꯑꯁꯨꯝꯅ ꯂꯩꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯄꯥꯡꯊꯣꯛꯂꯒꯦ꯫ ꯇꯨꯔꯦꯜ ꯑꯁꯤꯗꯒꯤ ꯉꯥ ꯌꯥꯝꯅ ꯐꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯔꯦꯜ ꯑꯁꯤꯗ ꯀꯅꯥꯅꯁꯨ ꯀꯨꯝꯅꯗ꯭ꯔꯦ꯫ ꯑꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯅꯔꯦ꯫ ꯐꯠꯇꯕ ꯂꯥꯏ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯀꯔꯤꯕꯨ ꯑꯣꯏꯔꯣ, ꯃꯗꯨ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯈꯨꯟꯖꯥꯁꯤꯡ ꯑꯁꯦ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ꯫ ꯃꯁꯤ ꯑꯩꯒꯤ ꯋꯥꯔꯦꯞꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗꯁꯨ ꯀꯔꯤꯃꯠꯇ ꯇꯥꯛꯂꯝꯗꯅ ꯃꯍꯥꯛ ꯇꯨꯔꯦꯜ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯍꯥꯏ, ꯅꯨꯄꯥ ꯃꯆꯥ, ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯩꯔꯤꯕ ꯁꯅꯥꯁꯤꯡ ꯑꯗꯣ ꯅꯪ ꯂꯣꯏꯅ ꯈꯨꯜꯂꯒ ꯄꯨꯖꯈ꯭ꯔꯣ꯫ ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯖꯔꯨꯔꯣ꯫ ꯁꯛꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥꯗꯣ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯃꯥꯡꯗ ꯂꯩꯔꯤꯕ
ꯁꯅꯥꯂꯨꯄꯥꯁꯤꯡ ꯑꯗꯨ ꯈꯨꯟꯗꯕꯤꯗ ꯑꯗꯨꯃꯛ ꯍꯤ ꯑꯗꯨ ꯍꯣꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯣꯜꯂꯒ ꯃꯍꯥꯛꯅ ꯍꯤ ꯑꯗꯨ ꯂꯩꯔꯥꯏꯗ ꯈꯥꯝꯂꯝꯂꯒ ꯑꯁꯨꯛꯄ ꯎꯃꯪ ꯑꯗꯨꯗ ꯆꯪꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯈꯪꯂꯦ ꯂꯥꯎꯔꯛꯂꯤꯕ ꯑꯗꯨ ꯁꯨꯔꯨꯡꯗ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨꯅꯅꯤ ꯍꯥꯏꯕ꯫ "ꯍꯥꯏ ꯅꯨꯄꯥ ꯃꯆꯥ, ꯅꯪ ꯈꯛꯇꯅꯤ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄ ꯉꯝꯕ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯕꯅꯤꯅ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯕꯣꯔ ꯑꯃ ꯄꯤꯒꯅꯤ꯫ ꯃꯗꯣ ꯅꯪ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯒ ꯌꯨꯝꯗ ꯄꯨꯔꯒ ꯆꯠꯈꯣ꯫ ꯅꯪꯉꯣꯟꯗ ꯑꯩꯅ ꯑꯋꯥꯕ ꯀꯔꯤꯁꯨ ꯄꯤꯔꯣꯏ." "ꯍꯦ ꯁꯛꯎꯗꯕ ꯍꯤꯡꯆꯥꯕ, ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯪꯒꯤ ꯕꯣꯔ ꯑꯗꯨ ꯅꯠꯇꯦ꯫ ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯅꯤꯡꯇꯝꯅ ꯑꯃꯨꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯖꯒꯦ." "ꯀꯔꯤ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥ? ꯅꯪꯒꯤ ꯕꯣꯔ ꯑꯗꯨ ꯄꯥꯝꯗꯦ ꯑꯩꯕꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯆꯠꯈꯣ ꯍꯥꯏꯕ? ꯅꯪꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯈꯪꯂꯦ꯫ ꯐꯔꯦ, ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯒꯦ꯫ ꯑꯗꯨꯕꯨ ꯑꯩ ꯅꯪꯉꯣꯟꯗ ꯕꯣꯔ ꯑꯃꯗꯤ ꯄꯤꯔꯝꯒꯦ꯫ ꯃꯁꯤꯒꯤ ꯕꯣꯔ ꯑꯁꯦ ꯅꯪꯅ ꯆꯨꯝꯅ ꯈꯜꯂꯕꯗꯤ ꯑꯩ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯦ꯫ ꯌꯦꯡꯉꯨ, ꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯡ ꯑꯍꯨꯝ ꯑꯁꯤ ꯑꯍꯥꯟꯕꯒꯤ ꯅꯨꯡ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯄ ꯀꯧꯏ, ꯑꯗꯨꯒ ꯑꯅꯤꯁꯨꯕꯒꯤ ꯅꯨꯡ ꯑꯁꯤꯅ ꯏꯅꯥꯛ ꯈꯨꯟꯕ ꯀꯧꯏ, ꯑꯗꯨꯒ ꯏꯀꯣꯟ ꯀꯣꯟꯕ ꯑꯍꯨꯝꯁꯨꯕ ꯑꯁꯤꯅ ꯅꯨꯡꯁꯤꯕ ꯍꯥꯏꯅ ꯀꯧꯏ꯫ ꯑꯍꯨꯝꯁꯤꯗꯒꯤ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯃꯨꯟꯅ ꯈꯜꯂꯨ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯈꯜꯂꯕꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯗꯨꯃꯛ ꯃꯥꯡꯈꯤꯒꯅꯤ." ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯉꯥꯛꯇꯪ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯅꯨꯡ ꯑꯗꯨ ꯈꯜꯂꯝꯃꯤ꯫ "ꯍꯦ ꯁꯛꯎꯗꯕ ꯍꯤꯡꯆꯥꯕ, ꯑꯩꯅꯅꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯅꯨꯡ ꯑꯁꯦ ꯈꯜꯂꯕꯅꯤ꯫ ꯑꯩꯅ ꯃꯁꯤ ꯈꯜꯂꯤꯕꯒꯤ ꯃꯔꯝꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ꯫ ꯄꯩꯁꯥ ꯄꯥꯏꯕ, ꯏꯅꯥꯛ ꯈꯨꯟꯕ, ꯅꯨꯡꯉꯥꯏꯕ, ꯂꯥꯏꯔꯕ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯧꯔꯛꯄ ꯉꯥꯛꯇꯅꯤ꯫ ꯅꯨꯡꯁꯤꯕ ꯂꯩꯇ꯭ꯔꯕꯗꯨꯗꯤ ꯑꯩꯈꯣই ꯍꯤꯡꯂꯨꯕꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ, ꯅꯨꯡꯉꯥꯏꯕꯒꯤꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ, ꯄꯩꯁꯥ ꯄꯥꯏꯕꯒꯤꯁꯨ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅꯕꯨ ꯂꯩꯔꯕꯗꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯐꯪꯒꯅꯤ, ꯂꯣꯏꯅ ꯅꯤꯡꯕ ꯊꯨꯡꯒꯅꯤ." ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯈꯪꯍꯧꯗꯅ ꯁꯛꯎꯗꯕ ꯍꯤꯡꯆꯥꯕ ꯑꯗꯣ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯟꯖꯥꯁꯤꯡ ꯃꯥꯡꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯇꯥꯎꯈꯠꯂꯛꯂꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨꯅ ꯏꯁꯤꯡꯗ ꯇꯥꯎꯈꯠꯂꯛꯂꯤꯕ ꯃꯥꯡꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯕꯨ ꯂꯥꯌꯦꯡꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯃꯣꯕꯥꯏꯜꯗ ꯑꯦꯅꯤꯃꯦꯁꯟ ꯁꯦꯝꯕꯒꯤ ꯀꯣꯔꯁ ꯑꯗꯨ ꯑꯩꯈꯣꯏ ꯍꯧꯖꯒꯗꯣꯔꯦ, ꯑꯗꯨꯅ ꯄꯤꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ, WhatsAppꯇ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯎ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤ ꯋꯥꯔꯤ ꯇꯥꯕ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯅ ꯂꯩꯕꯥꯛ ꯂꯩꯕꯥꯛ ꯈꯨꯗꯤꯡꯗꯒꯤ ꯋꯥꯔꯤ ꯂꯤꯕ ꯍꯩꯕ ꯃꯤ ꯀꯧꯗꯨꯅ ꯋꯥꯔꯤꯁꯤꯡ ꯂꯤꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯦꯞꯄ ꯂꯩꯇꯅ ꯋꯥꯔꯤ ꯃꯊꯪ ꯃꯊꯪ ꯇꯥꯔꯛꯄꯅ ꯅꯤꯡꯊꯧ ꯑꯁꯤꯅ ꯇꯥꯗꯕ ꯋꯥꯔꯤ ꯑꯃꯠꯇ ꯂꯩꯔꯛꯇ꯭ꯔꯦ꯫ ꯃꯃꯩꯊꯪꯗꯗꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯥꯅ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯤꯕ ꯋꯥꯔꯤ ꯇꯥꯕ ꯄꯥꯝꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤꯕ ꯋꯥꯔꯤ ꯂꯤꯕ ꯉꯝꯕ ꯅꯨꯄꯥꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯄꯤꯔꯒꯦ ꯍꯥꯏꯅ ꯄꯥꯎ ꯈꯜꯂꯤ꯫ ꯑꯁꯨꯝ ꯈꯜꯂꯗꯨꯅ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯑꯩ ꯏꯅꯥꯏꯁꯥ, ꯅꯤꯡꯊꯧ ꯑꯩꯅ ꯇꯥꯗꯕ ꯋꯥꯔꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯅꯅꯦ ꯅꯤꯡꯊꯧ ꯑꯩꯅ ꯇꯥꯗꯕ ꯋꯥꯔꯤ ꯂꯤꯕ ꯉꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯂꯩꯕꯥꯛ ꯈꯨꯗꯤꯡꯗ ꯁꯒꯣꯜ ꯄꯥꯎ ꯆꯦꯜꯂꯨ꯫ ꯉꯁꯤꯃꯛ ꯆꯦꯟꯒꯗꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯅꯥꯏꯁꯤꯡ ꯑꯁꯤꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯇꯧꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯂꯩꯕꯥꯛ ꯈꯨꯗꯤꯡꯗꯒꯤ ꯋꯥꯔꯤ ꯂꯤꯕ ꯍꯩꯕ ꯈꯨꯗꯤꯡꯃꯛꯅ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧꯗ ꯋꯥꯔꯤ ꯂꯤꯔꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯅ ꯍꯥꯟꯅ ꯇꯥꯈꯤꯕ ꯋꯥꯔꯤ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯦ꯫ ꯃꯈꯣꯏꯅ ꯋꯥꯔꯤ ꯍꯦꯛ ꯂꯤꯕ ꯍꯧꯔꯛꯄꯒ ꯏꯅꯤꯡꯊꯧꯅ, "ꯌꯥꯔꯦ ꯌꯥꯔꯦ, ꯅꯪꯒꯤꯗꯣ ꯇꯣꯛꯂꯣ, ꯌꯥꯔꯦ, ꯑꯩꯅ ꯇꯥꯈ꯭ꯔꯕ ꯋꯥꯔꯤꯅꯤ." ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯇꯥꯗꯕ ꯋꯥꯔꯤ ꯂꯤꯕ ꯉꯝꯕ ꯑꯃꯠꯇ ꯌꯥꯎꯅꯗ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯋꯥꯔꯤ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯅꯨꯄꯥ ꯄꯥꯈꯪ ꯑꯃꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯄꯥꯝꯂꯗꯨꯅ ꯅꯤꯡꯊꯧꯅ ꯇꯥꯗ꯭ꯔꯤꯕ ꯋꯥꯔꯤ ꯂꯤꯅꯅꯕ ꯋꯥꯈꯜ ꯇꯧꯔꯦ꯫ ꯅꯤꯡꯊꯧꯅ ꯇꯥꯗ꯭ꯔꯤꯕ ꯋꯥꯔꯤ ꯂꯤꯕ ꯉꯝꯕ ꯍꯥꯏꯕꯗꯨ ꯂꯥꯏꯕꯛ ꯌꯦꯡꯂꯨꯔꯒꯦ ꯈꯜꯂꯗꯨꯅ ꯅꯤꯄꯥ ꯑꯁꯤꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯦ꯫ ꯅꯤꯄꯥ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯆꯥꯎꯊꯣꯏꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯂꯧꯁꯤꯡ ꯂꯩꯕ, ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩꯅ ꯏꯅꯤꯡꯊꯧꯗ ꯇꯥꯗꯕ ꯋꯥꯔꯤ ꯑꯃ ꯍꯦꯛ ꯂꯤꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩ ꯑꯃꯨꯛꯇ ꯂꯥꯏꯕꯛ ꯌꯦꯡꯖꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯤꯖꯒꯗꯕ ꯋꯥꯔꯤ ꯑꯁꯤ ꯏꯅꯤꯡꯊꯧꯅ ꯇꯥꯈꯤꯗ꯭ꯔꯤꯕ ꯋꯥꯔꯤ ꯑꯣꯏꯔꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯋꯥꯁꯛꯄꯤꯌꯨ." ꯐꯔꯦ ꯐꯔꯦ, ꯅꯪꯅꯕꯨ ꯀꯔꯤꯒꯨꯝꯕ
ꯑꯩꯅ ꯇꯥꯗ꯭ꯔꯤꯕ ꯋꯥꯔꯤ ꯂꯤꯕ ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯉꯣꯟꯗ ꯁꯣꯏꯗꯅ ꯄꯤꯒꯅꯤ. ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯋꯥꯁꯛꯂꯕꯗꯒꯤꯗꯤ ꯆꯥꯎꯊꯣꯏꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯍꯧꯔꯛꯏ. ꯏꯅꯤꯡꯊꯧꯒꯤ ꯏꯕꯨꯙꯧꯒꯤ ꯃꯇꯝꯗ ꯑꯩꯒꯤ ꯏꯕꯨꯙꯧ ꯑꯁꯤꯁꯨ ꯑꯉꯝꯕ ꯑꯃ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝ ꯃꯥꯜꯂꯦ. ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯑꯁꯤꯒꯤ ꯁꯥꯁꯪ ꯁꯥꯗꯨꯅ ꯁꯥꯃꯨ ꯃꯌꯥꯝ ꯑꯃ ꯑꯃꯁꯨꯡ ꯁꯒꯣꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯝ ꯃꯥꯜꯂꯦ. ꯃꯇꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅ ꯏꯅꯤꯡꯊꯧꯒꯤ ꯏꯕꯨꯙꯧꯗ ꯂꯥꯟꯗꯥꯔꯛꯂꯝ ꯃꯥꯜꯂꯦ. ꯂꯥꯟꯗꯥꯔꯛꯄ ꯑꯁꯤꯗ ꯏꯅꯤꯡꯊꯧꯒꯤ ꯏꯕꯨꯙꯧꯅ ꯂꯥ ꯂꯣꯏꯔꯒ ꯁꯤꯡꯒꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯕꯨꯙꯧꯗꯒꯤ ꯁꯒꯣꯜ 100ꯒ ꯁꯥꯃꯨ 100ꯒ ꯂꯧꯈꯤ ꯃꯥꯜꯂꯦ. ꯑꯗꯨꯕꯨ ꯂꯥꯟ ꯑꯗꯨꯗ ꯁꯒꯣꯜ ꯑꯃꯁꯨꯡ ꯁꯥꯃꯨꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯈ꯭ꯔ ꯃꯥꯜꯂꯦ. ꯑꯗꯨꯒ ꯂꯥꯟ ꯂꯣꯏꯔꯕ ꯃꯇꯝ ꯏꯀꯨꯏ ꯀꯨꯏꯗꯅ ꯏꯅꯤꯡꯊꯧꯒꯤ ꯏꯕꯨꯙꯧ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯁꯥꯃꯨꯁꯤꯡ ꯑꯗꯨ ꯁꯤꯡꯂꯝꯗꯅ ꯅꯣꯡꯒꯥꯈ꯭ꯔ ꯃꯥꯜꯂꯦ. ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯑꯗꯨꯅ ꯏꯄꯨꯗ, ꯏꯄꯨꯅ ꯏꯄꯥꯗ, ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯛꯏ. ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯏꯅꯤꯡꯊꯧꯅ ꯇꯥꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯁꯥꯃꯨ ꯃꯌꯥꯝ ꯑꯗꯨ ꯏꯄꯥꯅ ꯁꯤꯡꯕꯤꯔꯣ ꯍꯥꯏꯔꯛꯏ. ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯁꯥꯃꯨ ꯃꯌꯥꯝ ꯑꯗꯨ ꯉꯁꯤꯃꯛ ꯁꯤꯡꯕꯤꯔꯣ. ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯤ. ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯁꯤꯡꯗꯤ ꯁꯤꯡꯉꯤꯍꯦ. ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯇꯥꯏ ꯍꯥꯏꯔꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯁꯥꯃꯨ ꯃꯌꯥꯝ ꯑꯗꯨ ꯁꯤꯡꯉꯨ ꯍꯥꯏꯔꯛꯀꯗꯧꯔꯤ. ꯑꯗꯨꯅꯗꯤ ꯃꯉꯣꯟꯗ ꯏꯆꯥꯅꯨꯄꯤ ꯄꯤꯕꯅ ꯐꯒꯗꯕ ꯃꯥꯜꯂꯦ. ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯅꯤꯡꯊꯧꯅ ꯋꯥꯔꯤ ꯑꯗꯨ ꯇꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ. ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ. ꯏꯅꯤꯡꯊꯧ, ꯋꯥꯔꯤ ꯑꯁꯤ ꯁꯨꯡꯇꯥ ꯇꯥꯗꯦꯀꯣ. ꯏꯍꯦ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯑꯩ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯤꯅꯦ. ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯒ ꯍꯥꯏꯔꯛꯏ. ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅ ꯇꯥꯗꯕ ꯋꯥꯔꯤ ꯑꯗꯨ ꯅꯅꯥꯏꯅ ꯂꯤꯖꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯅꯥꯏꯗ ꯃꯆꯥ ꯏꯕꯦꯝ ꯑꯗꯨ ꯄꯤꯕꯤꯔꯣ. ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯍꯥꯟꯅ ꯋꯥꯁꯛꯈ꯭ꯔꯕꯅꯤꯅ ꯄꯤꯗꯕ ꯌꯥꯗꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯑꯋꯣꯡ ꯑꯋꯨꯟ ꯆꯥꯎꯅ ꯇꯝꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯂꯨꯍꯣꯡꯗꯨꯅ ꯄꯤꯈꯤ. ꯑꯁꯨꯝ ꯇꯧꯅ ꯋꯥꯔꯤ ꯁꯨꯀꯪ ꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯡꯕꯒꯤ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯂꯥꯏꯅ ꯂꯧꯕ ꯉꯝꯈꯤ.